ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯣꯔꯥꯀꯤꯁꯦ ꯏꯂꯤꯁꯥꯅꯤ ꯀꯨꯝꯁꯤ ꯑꯅꯧꯕ ꯊꯣꯛꯄ ꯃꯨꯈꯤ ꯄꯥꯜ ꯍꯥꯏꯗꯣ ꯑꯗꯨꯒ ꯉꯁꯤ ꯊꯣꯡꯖꯔꯤ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯀꯤ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯍꯥꯏꯁꯦ ꯄꯪꯅ ꯐꯪꯒꯟꯗꯦ ꯉꯁꯤꯗꯤ ꯐꯪꯉꯕꯅꯤꯅ ꯊꯣꯡꯉꯦ ꯏꯆꯥꯅꯨꯄꯤꯅ ꯃꯀꯣꯛꯀꯥꯁꯦ ꯐꯖꯅ ꯕꯖꯥꯔ ꯇꯧꯔꯒꯁꯦ ꯊꯝꯃꯦꯁꯦ ꯑꯗꯩ ꯎ ꯃꯣꯔꯣꯛ ꯑꯃ ꯂꯩꯔꯦ ꯂꯦꯕꯨ ꯂꯩꯔꯦ ꯁꯣꯌꯥꯕꯤꯟꯒ ꯑꯂꯨꯒ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯊꯦꯜ ꯌꯥꯝꯗꯦ ꯑꯗꯣ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯁꯤꯒꯤ ꯕꯣꯔꯥꯀꯤ ꯏꯂꯤꯁꯥꯁꯤꯒ ꯄꯥꯟꯁꯦ ꯊꯣꯡꯕꯁꯦ ꯆꯥꯕ ꯍꯧꯔꯒꯦ ꯑꯁ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯇꯤꯟꯕꯨ ꯇꯥꯏ ꯈꯨꯠꯁꯤꯗꯤ ꯆꯥꯛꯀꯤ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯍꯨꯛꯄ ꯉꯝꯗꯦ ꯅꯥꯕꯅꯤꯅ ꯁꯦ ꯎ ꯃꯣꯔꯣꯛ ꯁꯥꯏꯍꯦ ꯎ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯥꯞꯄꯦꯍꯦ ꯏꯆꯥꯅꯨꯄꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯞꯈ꯭ꯔꯦ ꯄꯥꯟ ꯐꯖꯅ ꯃꯨꯜꯂꯦ ꯀꯨꯝꯁꯤꯒꯤ ꯑꯅꯧꯕ ꯊꯣꯛꯄꯅꯤ ꯀꯥꯏꯅ ꯃꯨꯟꯗꯕꯒ ꯇꯧꯗꯦ Lebu super jagung lah.
ꯕꯣꯔꯥ ꯀꯤꯂꯤ ꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯛꯑꯗꯤ ꯍꯥꯎꯆꯟꯗꯦ ꯆꯝꯃꯤ ꯁꯤ ꯆꯥꯎꯔꯕꯅꯤ ꯐꯖꯅ ꯍꯥꯎꯋꯦ ꯉꯥ ꯐꯪꯉꯗ ꯅꯪꯒꯤ ꯁꯣꯌꯥꯕꯤꯟꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃ
Quả thế nào ấy. Bora cái lì sao rồi su a châu bolo gì mà phát rất là hào ấy. Hào đấy hào. Trăm nghìn này, không có nghìn để thôi. Sao bằng nghìn đây? Hào. Silakan. Udah. Lâu vì nó trâu vào lâu ra cả ba người thùng chả biết phải rất là hào đấy. Đang xí được sai xí được lo salad cái channel kia mà bạn chỉ là like subscribe tao biết